ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯑꯩꯒꯤ ꯆꯝꯂꯕ ꯃꯄꯣꯛꯁꯤꯅ ꯀꯔꯝꯅ ꯍꯦꯛꯇ ꯊꯋꯥꯏꯅ ꯂꯩꯔꯤꯉꯩ ꯀꯔꯝꯅ ꯍꯦꯛꯇ ꯊꯋꯥꯏꯅ ꯂꯩꯔꯤꯉꯩ ꯀꯥꯎꯔꯁꯤꯒꯦ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯊꯥꯒꯠꯆꯔꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ 9077282001 ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯃꯇꯦꯛ ꯑꯃꯇꯪ ꯅꯨꯡꯉꯥꯏꯍꯟꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯕꯤꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯑꯗꯨꯒ ꯅꯣꯐꯗꯦꯒꯤꯁꯨ ꯑꯥꯔꯇꯤꯁ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ ꯒꯣꯕꯤꯟꯗꯥꯁ ꯗꯥꯖꯦꯝꯁ ꯑꯩꯁꯦ ꯉꯁꯥꯏꯁꯦ ꯑꯩꯁꯦ ꯀꯣꯜꯁꯦ ꯑꯗꯨꯝ ꯇꯧꯕ ꯑꯩꯁꯦ 03ꯅ ꯂꯣꯏꯕꯗꯨꯗ ꯑꯗꯨꯝ ꯇꯧꯕꯅꯦꯗꯣ ꯀꯣꯂꯔꯁꯤ ꯌꯥꯝꯃꯟꯈꯤꯕ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯏꯆꯝ ꯆꯝꯕ ꯑꯥꯔꯇꯤꯁꯁꯤꯡ ꯃꯌꯥꯝ ꯑꯥꯔꯇꯤꯁ ꯅꯠꯇꯕ ꯃꯌꯥꯝ ꯃꯔꯛꯇ ꯑꯥꯔꯇꯤꯁ ꯑꯃꯅ ꯌꯥꯎꯁꯜꯂꯒ ꯁꯨꯝ ꯇꯧꯔꯛꯄꯁꯦ ꯑꯗꯨꯒ ꯐꯥꯎꯒꯠꯄ ꯐꯥꯎ ꯑꯥꯔꯇꯤꯁ ꯐꯥꯎ ꯐꯥꯎꯒꯠ ꯉꯝꯗꯕꯗꯣ ꯆꯥꯔꯂꯤ ꯆꯦꯄ꯭ꯂꯤꯟ ꯁꯦꯀꯦꯟ ꯇꯥꯏ ꯍꯥꯏꯕ ꯋꯥꯔꯤ ꯑꯃ ꯂꯩꯗꯥꯏꯅꯦꯀꯣ ꯑꯗꯨꯅꯦ ꯑꯗ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯍꯧꯖꯤꯛ ꯂꯣꯏꯔꯛꯄ ꯃꯌꯥꯝꯁꯦ ꯉꯁꯤꯁꯦ ꯂꯦꯠ ꯅꯥꯏꯠꯁꯤ ꯌꯥꯝ ꯉꯥꯏꯅꯕꯅꯦ ꯑꯗꯨ ꯂꯦꯠ ꯅꯥꯏꯠꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯉꯝꯈꯤꯗ꯭ರೆ ꯑꯗꯨꯅ ꯂꯦꯠ ꯅꯥꯏꯠꯁꯦ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯊꯧꯔꯝꯗꯤ ꯇꯧꯗ ꯌꯥꯗꯕꯅꯤꯅ ꯃꯌꯥꯝꯒꯤ ꯄꯣꯊꯥꯅꯕ ꯍꯣꯠꯅꯖꯕꯗ ꯑꯩꯈꯣꯏ ꯍꯩꯇꯕ ꯃꯌꯥꯝ ꯄꯨꯟꯁꯤꯟꯖꯔꯒ ꯁꯨꯝ ꯇꯧꯔꯝꯕꯖꯥꯠꯅꯤ ꯁꯨꯝ ꯑꯗꯨ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯅꯣꯛꯅꯤꯡꯕꯒꯨꯝꯕ ꯐꯥꯒꯤꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯃꯇꯦꯛ ꯃꯆꯥ ꯑꯃꯅꯤꯗꯪꯒ ꯇꯧꯕꯤꯔꯒ ꯑꯩꯅꯁꯨ ꯏꯅꯥꯎꯒꯤ ꯆꯦꯅꯦꯜ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯎꯌꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯦꯅꯦꯜ ꯍꯥꯏꯕꯤꯔꯤꯕꯁꯨ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯒꯣꯕꯤꯟꯗꯥꯁꯀꯤ ꯂꯩ ꯁꯣ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯗ ꯄꯩꯁꯥ ꯇꯤꯡꯗꯦ ꯑꯗꯨꯒ MBꯁꯨ ꯆꯠꯇꯦ ꯐꯣꯟꯗꯁꯨ ꯀꯔꯤꯝꯇ ꯁꯣꯛꯄ ꯂꯩꯇꯦ ꯑꯗꯨꯅ ꯑꯃꯨꯛꯇ ꯏꯅꯥꯎ ꯒꯣꯕꯤꯟꯗꯥꯁꯀꯤ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜꯁꯤꯁꯨ ꯎꯌꯥꯟꯒꯤ ꯆꯦꯅꯦꯜ ꯍꯥꯏꯁꯤ ꯑꯃꯨꯛꯇ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯎꯌꯥꯟꯒꯤ ꯆꯦꯅꯦꯜ ꯍꯥꯏꯔꯤꯁꯤ उयान लम ओइना थोनबगीदी थोलिबनी गोविंदास अदो अखोइगी उयानगी चेनेल थोनबसिदा मयामना सुम खनगांदा उयान हाइसिदा ngasai चफू उयान गी लेरगदी चफू गी चेनेल हाइबदौना नत्रगा उयान गी चेनेल न उबदौना गाइसु यावबो यावरम मोइदोबई मरम लेइब्रा साइजे करी हाबिनिंगे यामना फजब वखलोने दाजेम्स की वखलोन जदो आइगी वखलोन द थोनजगी बिदि अखोइ उयान से अखोइ लमजे हानदगी हौना अखोइ इबोबोक्तगी हौना को ममांगदगी हौना उयाल से अखोइगी उयाल लम लेरदी चफूम लेनि हाइब भाब दम लेनेबा यस अदुदुना अखोइगी इबोबोक्की पेना खोंबगी अदुगी लमगी मानासु उयाल बोमचा मानी ना हाइबनिना अदुम चफू इपोम जागाना अखोइ इपोम दिसु मयाम यावनेरिदुनी हाय हाय अखोइगी इपोम दबोद डायरेक्ट हाइरमे हाइतारे अदुम हो अदुदुना उयान हाइबसि लमने से पांगना मयामजे हंदकुदी खंगे अदुमको पांगना खंगनरमदि हाइतारे मानी अदुदुना अनंबना आइना सुम हिंगेदा अखोइ लमदम उयान कौबम लई हाइबदुम खंगनगेनासु इबुबोगनासु खंगलमे अदुम आइनासु लैरिङैदा खंगलौगे हाइबगी प्रमोट तौबगी मोंगदा आइना उयान जीदुना आई मिंग लेरे अदुगा चेनेलदुना माइन थोनमनी होय याम नुंगाइजे सो प्लीज मयामना अखोइगी उयान चेनेल उयान गी चेनेल हाइजिदा अखोइ गोविंदास की यूट्यूब चेनेल नि अदु माइसु सुम खरा सुम होना जरिबनी मयामना सब्सक्राइब तौबिरदी मी यामदी अदु मथंग मागिसु मखन मयाम गे एंटरटेनमेंट गा खरा सुम तौरकदोरिबनी अदुना याम नुंगाइजे मयामना चेनेल सि ngasi gata khange haibasu yauri aduna so ngasi phat phaujan birakpasi yam nungaire adu kari mayamda kari nohon be aba kari kumba tawbai aba leibra sem sabaga leibra adu aina hekta harak pati da tawbai aba mongda leirabra yam ngasi di yambagi kano yambagi yamna nungai jaba haitare na saidagi aina call tawjabida अखोइगी तू कॉलर चोंथोकबी माले दैदा यामना आइजी चोंथोय हाबदुदा आइजी याम हराव जगरमने साइ यामना खल्लिगे दु तरोदम याम नुंगाइजे अदो अखोइगी हौजिक्सी मयामनबुदी हाना खोंजेल साबा जा साबसे याम ताग्रे अदो अखोइ सिदसु अंगांग खरा लैये अखोइ मिमिक्री गा तौजबा याम कना फाउजबदे नतबा रेडियो गी
ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯂꯤꯁꯅꯔꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯍꯧꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥ ꯃꯁꯨꯀꯅꯤ ꯁꯥꯕꯁꯤ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯕꯅꯤ ꯃꯥ ꯃꯁꯨꯀꯅꯤꯒꯤ ꯈꯣꯟꯖꯦꯜꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕꯁꯤꯡꯗ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯇꯥꯕꯤꯔꯝꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯦꯜꯀꯝ ꯇꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯃꯨꯛꯇꯪ ꯈꯣꯟꯖꯦꯜ ꯃꯇꯦꯝꯗꯪ ꯇꯧꯕꯤꯌꯨ ꯍꯣꯏ ꯑꯊꯦꯡꯕ ꯃꯄꯥꯎꯕꯨ ꯇꯥꯕꯤꯔꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏ ꯀꯣꯂꯔꯁꯤꯡ ꯑꯗꯨꯒ ꯇꯥꯕꯤꯔꯤꯕ ꯚꯤꯌꯨꯑꯔꯁ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯚꯤꯌꯨꯑꯔꯁ ꯃꯌꯥꯝꯗ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯖꯦꯝꯁꯅꯁꯨ ꯈꯟꯕꯤꯔꯦ ꯑꯗꯨ ꯑꯝꯇꯪ ꯋꯦꯜꯀꯝ ꯑꯝꯇꯪ ꯇꯧꯖꯒꯦ ꯃꯍꯥꯃꯒꯤ ꯃꯥꯛꯁ ꯈꯟꯈ꯭ꯔꯕ ꯋꯥꯈꯜꯗꯤ ꯍꯣꯡꯕ ꯂꯩꯔꯔꯣꯏꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ COVID-19ꯒꯤ ꯆꯤꯔꯕ ꯇꯥꯏꯃꯤꯡ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯗꯤꯄ꯭ꯔꯦꯁꯟꯒꯤ ꯅꯥꯕ ꯂꯩꯇꯅꯕꯒꯤꯗꯃꯛ ꯅꯣꯛꯊꯣꯛꯄ ꯍꯥꯏꯕꯁꯤꯅ ꯁꯤꯗ ꯍꯤꯗꯥꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯃꯤꯟꯅꯁꯤ ꯍꯥꯏꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯑꯁꯤꯒꯨꯝꯂꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯌꯥꯎꯕꯤꯔꯕ ꯏꯃꯥꯁꯥꯁꯤꯡꯕꯨ ꯃꯥꯃꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯋꯦꯜꯀꯝ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯦꯜꯀꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯒꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯈꯨꯕꯥꯛꯁꯤ ꯈꯨꯕꯔꯤ ꯌꯥꯝ ꯂꯦꯞꯇꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯃꯌꯥꯝꯁꯤꯅ ꯍꯧꯖꯤꯛꯁꯦ ꯑꯉꯛꯄ ꯐꯪꯅ ꯍꯧꯖꯤꯛ ꯏꯅꯥꯎꯒꯤ ꯀꯩꯅꯣꯁꯤꯗ ꯂꯩꯔꯤ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯔꯤꯉꯩꯁꯤꯗ ꯍꯥꯏꯇꯥꯔꯦ ꯃꯤꯅꯤꯠ 5-10ꯗꯤ ꯌꯥꯝꯗ꯭ꯔꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯒꯣꯕꯤꯟꯗꯥꯁꯇꯒꯤ ꯃꯌꯥꯝ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕ ꯂꯩ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯋꯦꯜꯀꯝꯁꯤ ꯈꯨꯝꯍꯟꯕꯤꯔꯛꯎ ꯑꯩꯅ ꯍꯦꯛ ꯋꯥ ꯍꯪꯕꯁꯤ ꯀꯩꯅꯣꯗ ꯈꯨꯝꯍꯟꯕꯤꯔꯛꯎ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯂꯩꯕꯤꯔꯤꯕꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯑꯗꯨꯃꯛꯇꯗ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ COVID-19ꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯛꯁ ꯎꯞꯄꯤꯗꯅ ꯌꯨꯝꯗ ꯂꯩꯕꯤꯗꯅ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯉꯥꯛꯇꯅ ꯑꯗ ꯃꯁꯤ ꯂꯩꯕꯤꯌꯨ ꯍꯥꯏꯗꯅ ꯀꯔꯝꯕꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯕꯤꯒꯦ ꯑꯦꯅꯤ ꯑꯥꯔꯇꯤꯁ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯕꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯄꯥꯝꯕ ꯑꯃꯗ ꯇꯧꯕꯤꯔꯛꯄ ꯌꯥꯏ ꯑꯗꯨꯗꯤ ꯃꯥꯛꯁ ꯀꯩꯀꯩ ꯎꯞꯄꯁꯤ ꯀꯩꯅꯣꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯑꯒꯦ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯃꯑꯣꯡꯗ ꯌꯥꯏ ꯁꯥ ꯌꯦꯡꯉꯨ ꯏꯁꯥ ꯌꯦꯡꯉꯨ ꯅꯄꯥꯅ ꯄꯤꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯅꯈꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯅꯤ ꯃꯐꯝ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯄ ꯍꯧꯅꯗꯦ ꯃꯔꯝ ꯑꯗꯨꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯄꯣꯛꯂꯝꯂꯅ ꯄꯣꯛꯄ ꯃꯄꯣꯛ ꯑꯁꯤ ꯄꯨꯛꯅꯤꯡ ꯊꯋꯥꯏꯁꯨ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯔꯝ ꯑꯗꯨꯅ ꯍꯤꯡꯉꯤ ꯃꯔꯝ ꯑꯁꯤꯗ ꯁꯤꯗꯅꯕꯒꯤꯗꯃꯛ COVID-19ꯅ ꯑꯦꯇꯦꯛ ꯇꯧꯔꯕꯁꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯩꯈꯣই ꯃꯥꯛꯁ ꯎꯞꯀꯗꯕꯅꯤꯀꯣ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯇꯣꯏꯅ ꯇꯧꯒꯗꯕꯤ ꯈꯨꯠ ꯁꯥꯁꯤ ꯇꯣꯏꯅ ꯍꯥꯝꯒꯗꯕꯅꯤꯀꯣ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯅꯈꯣꯏꯅ ꯄꯣꯠ ꯆꯩ ꯂꯩꯕ ꯃꯇꯝꯗ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯈꯥꯏꯅ ꯂꯩꯒꯗꯕꯅꯤꯀꯣ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯍꯥꯏꯕꯁꯤꯡꯗꯨ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯏꯄꯥꯅ ꯍꯥꯏꯕꯗꯨ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯥ ꯃꯆꯥ ꯌꯥꯔꯦ ꯏꯄꯥꯅ ꯍꯥꯏꯕꯗꯨ ꯚꯥꯞ ꯇꯥꯔꯒꯗꯤ ꯅꯪ ꯀꯥꯗ ꯆꯪ ꯅꯪ ꯀꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯒꯣꯕꯤꯟꯗꯥꯁ ꯑꯗꯨ ꯃꯌꯥꯝꯅ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯏ ꯍꯧꯖꯤꯛꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯉꯥꯛꯇꯗꯅ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯁꯦ ꯂꯣꯀꯦꯜ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯍꯧꯔꯛꯇꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯀꯥꯏꯀꯨꯅ ꯍꯥꯏꯇꯥꯔꯦꯀꯣ ꯏꯇꯥꯎ ꯀꯥꯏꯀꯨꯅ ꯃꯌꯥꯝꯁꯤ ꯌꯥꯝ ꯋꯥꯔꯧꯕꯗꯒꯤ ꯑꯩꯅ ꯊꯣꯛꯀꯅꯨ ꯍꯥꯏꯗ꯭ꯔꯥ ꯃꯌꯥꯝꯁꯤ ꯂꯝ ꯍꯦꯜꯂꯛꯄꯗꯒꯤ ꯃꯥꯅ ꯀꯞꯇꯅ ꯈꯣꯠꯇꯅ ꯃꯌꯥꯝ प्रजाꯁꯤꯕꯨ ꯌꯥꯝ ꯋꯥꯔꯧꯗꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯉꯥꯛꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯉꯥꯛꯑꯣ ꯍꯥꯏꯔꯒ ꯉꯥꯛꯇꯕꯗꯒꯤ ꯂꯩꯅꯥꯁꯤ ꯍꯦꯟꯒꯠꯂꯛꯏ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯀꯥꯏꯀꯨꯅ ꯇꯧꯕꯒꯤ ꯃꯑꯣꯡ ꯃꯇꯦꯛ ꯑꯃꯇꯪ ꯐꯠꯅ ꯇꯥꯏꯁꯟꯕꯤꯔꯛꯄ ꯌꯥꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯍꯥꯏꯗꯣ ꯑꯩꯅ ꯍꯥꯏꯕꯁꯤ ꯁꯨꯡꯌꯦꯡꯁꯤ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯕꯨ ꯄꯨꯡꯃꯥꯡ ꯃꯥꯡꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯕ ꯅꯠꯇꯦꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯐꯕ ꯊꯕꯛꯇꯅ ꯃꯥꯡꯖꯤꯟ ꯊꯥꯗ꯭ꯔꯒ ꯐꯠꯇꯕ ꯊꯕꯛꯁꯤꯗꯅ ꯇꯧꯒꯅꯨ ꯍꯥꯏꯕ ꯊꯕꯛꯁꯤꯗꯅ ꯃꯥꯡꯖꯤꯟ ꯊꯥꯏꯁꯤ ꯀꯩꯅꯣꯕ ꯑꯩ ꯃꯌꯥꯝꯗꯨꯅꯦ ꯌꯥꯝ ꯋꯥꯔꯧꯋꯦ ꯌꯦꯡꯉꯣꯕ ꯃꯥꯛꯁ ꯎꯞꯄꯨ ꯍꯥꯏꯕꯗꯤ ꯎꯞꯇ꯭ꯔꯦ ꯈꯗꯥꯡꯗ ꯑꯣꯏꯅ ꯎꯞꯇ꯭ꯔꯦꯕ ꯅꯥꯇꯣꯟ ꯎꯞꯇ꯭ꯔꯦꯕ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯈꯥꯏꯗ꯭ꯔꯦ ꯄꯣꯠ ꯂꯩꯕ ꯃꯇꯝꯗ ꯀꯔꯤ ꯏꯟꯅꯔꯦ ꯑꯗꯨꯗꯤ ꯂꯣꯀꯦꯜ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯂꯥꯛꯇꯕꯅꯤ ꯀꯩꯅꯣ ꯂꯥꯛꯁꯨ ꯂꯥꯛꯏ ꯀꯩꯅꯣ ꯑꯗꯨꯗꯅꯦ ꯑꯩꯅ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯤꯑꯣꯏꯕ ꯄꯨꯟꯁꯤꯗ ꯁꯤꯈ꯭ꯔꯅꯤ ꯍꯥꯏꯕꯗꯨꯒꯤ ꯑꯩ ꯀꯞꯅꯤꯡꯉꯦ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯃꯔꯤ ꯄꯤꯈꯠꯂꯛꯑꯦ ꯒꯣꯕꯤꯟꯗꯥꯁ ꯊꯣꯛꯂꯛꯄꯗꯒꯤ ꯃꯤꯁꯨ ꯌꯥꯝꯈꯠꯂꯦ ꯑꯗꯨ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯁꯨꯔꯒꯤ ꯈꯣꯟꯖꯦꯜꯗ ꯀꯔꯥꯏ ꯃꯇꯥꯡꯗꯒ ꯍꯥꯏꯔꯛꯄ ꯌꯥꯏ ꯃꯥꯒꯤ ꯑꯗꯨꯝ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯒꯤ ꯃꯇꯥꯡꯗꯨ ꯇꯧꯔꯛꯀꯗ꯭ꯔꯥ ꯑꯗꯨꯏꯗꯨꯁꯨ ꯃꯌꯥꯝ ꯇꯥꯕꯤꯅꯤꯡꯉꯦꯅ ꯍꯥꯏꯕꯤꯔꯦ ꯃꯇꯦꯛ ꯑꯃꯇ ꯇꯧꯍꯟꯕꯤꯔꯣꯅ ꯑꯗꯨꯒ ꯁ꯭ꯋꯥꯏꯁꯤꯗ ꯀꯔꯤ ꯍꯥꯏꯔꯛꯄ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯀꯤꯗꯅꯤꯒꯤ ꯃꯇꯥꯡꯗꯨ ꯑꯗꯥꯏꯗ ꯑꯃ ꯁꯥꯖꯜꯂꯛꯄ ꯌꯥꯕ꯭ꯔꯥ ꯇꯦꯟꯇꯛꯅ ꯀꯔꯤꯅꯣꯝ ꯂꯩꯕ ꯌꯥꯏ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ
सुमाइन तौरजे अदुगी मतंग सुमाइना ओके अखोई थादोई सी मार्क्स उक्तबगी मतंग यस यारे यारे अदुसु यारे ओ थादोई अइसी नंगबु थमोई सिंग नुसी जे हेजबनी सिदबु कयामु याम कायरगे थादोई यिंगु थादोई नंग म लेताबा सी अइगिदी ख्वाइरिगे न लुबा मपोम ओइदोइने थादोई मरमदुन थादोई अइ नंग याम नुसी थादोई मरमदुना नंग मार्क्स अमतंग उपुदन थादोई नंग पोस्टे लेबा मतमने नंग कइनो सोशल डिस्टेंसिंग खाइदिरु थादोई नंग म लेताबा सी अइगिदी ख्वाइरिगे न मंगजन थादोई प्लीज मार्क्स अमतंग उपियु थादोई प्लीज याम नुआइजे सो मैम गोविंदास की उयान की चैनल हाइबसिसु सब्सक्राइब तौबियु यामना थोइदोकपा यामना सेम सागतपा होबदा गाइरी दुगा मरक्सिदा अखोइगी याम ताबिरखरे ओजा तप्तागी अदगी ओजा कुंज बिहारी की अदगी अखोइ याम तोइना तौबसिंग दो हाइतारे मतेम तन मैम से उननी खना लापनी इसै दो मतेम सहनबियु अदे सोरी सेंजम की इसै मतेम सहनबियु अदगी सुर याम माले हुजिकी दो यामना फजै हाइबा को अदुना सो याम हाइरे अदुना मैम पुनमनसो हाइरे अखोइगी उयान की चैनल सब्सक्राइब तौजरे हाइबसु यावरे सो मैम पुनम खर तौबियु थोइदोकपा माइ हौबदा गाइरी अतै अतै याम यावजद्री उयान की ओइबा सुम करी करी तौरकपा मागी अतै अतै फिल्म की करीगी अदगी नोकपदेगी नम्बदा करी करी मतेक मतेक मैम प्रमोशन मैम सो दुम थागलकदा बोरंगनी करी करी अदो मखा ताबसे उयान की चैनल सिदा करी करी तौरकपा याइ मैम दगा हाइफेट हाइबिरमदि याम नुगाइनी अइना सुम तौजगिबा उयानजी चैनल ना अइना तौजगिसे करिगिनो दा अइना पिंगे मतमदा अइना वारकपा हाइतारे अइ आर्टिस्ट ओरपो कांदा तसेना कांदा अखोइ प्रमोट तौबिनब मी लैदी लैरगा अइगी मफमजिदा खंगदबा अइना याम वाना लाखिबा लंबीजिदा कंगाउनर लेबा इंखत लेबा जूनियर जिंगसे अइगी मखादा लाइबा जिंगसे प्रमोट तौनिंगबा अदुदा अइना पुथोकचेगे अदुदा उचगे ना मोगी प्रमोट तौना मोगी सीरीज अमा सेमगा सीरीज ना आइना चथजगे ना खनबा अदुगी दगी आइना सुम आशा अमदा सुम तौजगी बिन हाइतारे याम नुगाइ अदोरगदि मैम पुनमक मी पुलिंग हाइसिदा मैम पुनमना हाइतारे गोविंदास की सिगुम चैनल सिदा अखोइगी नहा अखदुगा अखोइगी सिगुमगी फागी मिमिक्री असिगुमबगे टैलेंट का लेबा मैम लेरगदि मदु पुथोकरंगबगी मागी स्टेटु सीरीज ओइना लाकपा याइ हाइरि अदोरगदि अदोमदोमना शेयर तौबिरो वाफम से खंगहनबिरो अदोमदोंगे लेकाइदा लेबसिंग सो सिगुमबा प्लेटफॉर्म अमा दुम लाकपदा कैसु काइबा लेते अदुना याम नुगाइबा वाफमनि अदु मरकसिदा रणबीर की खोंजेल सुम हाइगले अदु इसै अमतदा मखोइ अमनि से सुम सुम तोइनदि दुम ताबी लेरबनि अदु फजा फजबा दुम ताबगी पेनबा नाइद्रबा हाइतारे अदु अमुक्तंग अदु मते मतंग आर्टिस्टिंग दुगी हाइतारे मते हो हो अदो उन्यानी खना लाकपने ना नोसाइ अखोइगी खोंचांग दे nga amnasu aigi nungsiraba fajana sakti gira haitare ai su tajaram bane sum moina sum sakku dai nungai ne mai su mali ne afau ga sai mali ne sum tajaram bane ado ai su ai tanja lojaraga dajemski tanja lojaraga ina handaki hafta si manung sida ina poster ama khak koi channel sida aina kano tawjarani poster ma thuna thadorani थादोरगा अखोइगी अनौबा अंगांग मिमिक्री के अंगांग जिंगजिगी ओइना एपिसोड 9 ना अखोइगी सीरीज अमखक नमनबगी हफ्ता तुंगजिदा लोइना मयाम दा फंगबिरगनी सोयदना अदु आई हुजिग मयाम की पेननबा उन्ननी खना लाकपनी खुदोन तमजरगे ओके उन्ननी खना लाकपनी उन्नदहनबा तारे दो लग्लमी हाइना तंबियु को नुंगसिरा मरुम नखोइना उन्ननी खना लाकपनी हारि बैसेसी दा सोरी सेंजम हा ये हे उन्ननी खंदु न लाक्षुरुबनी उन्नद हनबा तारेदो लक्लम्मी हाइना तंबियु को मंगाओ तिरब मरुप नखोइना हे ओ ईता हो तंबियु हे ओ मारू हाय बैसेसी
दारबी थौना सम तारगदी Yes. नगनी कनलाकनी उनदहंबा तोरेदो अक्लम्नी हायना तंबियो को नुक्सिरमारो नखोयनानी ओ लागलम्नी हायना तंबियो नुक्सिरमारो नखोयना ओ लागलम्नी हायना तंबियो नुक्सिरमारो नखोयना tapta jenta saka unani kan lak saka unani kan lak ni aidi unada hanbatara do aidi olaglo mi haina tumbi yo kom anushira mama na koina olaglo mi haina tumbi yo anushira mama na koina ya unani kan lak ni aidi unada hanbatara do Lord, thank you. Yam nungaijare. So, adum haidare, adum isai hombum degi atai da haidare. Hanjan jon taraju. So ben pendri kamai tori janu masibo. Adu dajam soy mayam adagi mayam mama aibu nusibi mayam mama lebi beje. Nusibi begini. Ta badu suben pendri je nusibi begini. Adu mayam na afawa lori haidi kamai to do nusibo. Ha. Afawa lori haidi kamai to do nusibo. Afawa je. Hoi. La 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 la. Mai ki gumba yaw yam nungai ni ai ki tak long thao kan nungai bi ni ba. Oh yes. Unani kanna laksurubani ai unada hanba tare do itau unani kanna laksurubani ai unada hanba tare do itau laklami haina tambiu ko nungsira maru nakoina la 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 oh thank you Yam mare ado mate loitu loisandore ado loisalam dai sta haitare boni gi mate ama dialogue su mate amtanga tobiba yaba leibra ina mayam se loisalam dai sta haibrenga si jema pung phana ngasai gi horok podanga si pothami na si khar wat na dum leiba adu inaw no laktana pura mai singala le pung mam morob thasi ge hingor mane do pura hita sidi mera gi ponima du oigre ne adu kamai toksino adu dialogue si khoi boni ne kai ne amani ga sum tobiba yaba ngasi gi loisalak pada pung loi lorase duga aina sum ano mayam da su aina sum isai nongmai jakhidrabnina mayam ga ju thengnaba phangdrabnina dialogue si ju kitang aina sum stage ta tawba yaba na khara budi sagatchabane sagatchabja ano boina sagatchabja handak putokchaba ma khaklei leiri si boniga akhoi ipom jawba akhoi oja chawba haitare maga thengnaramadi kamaina thengnaramgani adu matiem khotang khudun damle okay oja chawba na to ai oja mu khangong dro ai oja hum ta khurum le na de noina tawri jo kai do heno de me bo masakhang na baji oja guru da masakhang na baji ai tashana ka na kuthabi kendra ge mile je kalam to khambi do wani ne ko ai sar ku gudam ni ne oja guru dam ni ne noi bo pangma pangma Semana kita dialog si kita ithok targa ai hanagi yes kanoji khangoi dreba aduna dialog si thajana ju sendri buko yes aduna ithok paje aina ithoga ti thambane ithoga thambaje mabani si palaga di khwadi nungai jin khan adu aina ju pan geng khan beja khoi daratan akoi mukai sa hello shisha thaja kainoni ai haibdi ai ming si otho kai hajabni ai gi ming hudom kai haramada ai si otho chagraka handa ki 2020 dadi ai gi ming James Bond
ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯦꯝꯃꯒ ꯅꯨꯡꯉꯥꯏꯕꯁꯤ ꯈꯪꯒꯠꯂꯒ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯕ ꯄꯤꯕ ꯌꯥꯕ ꯄꯣꯠꯂ ꯑꯩꯅ ꯈꯤꯇꯪ ꯏꯔꯒ ꯊꯝꯖꯕꯅꯦ ꯑꯗꯣ ꯐꯖꯅ ꯁꯦꯝꯃꯀꯥꯟꯗ ꯑꯩꯒꯤ ꯆꯦꯅꯦꯜꯗꯨꯗꯁꯨ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯒ ꯗꯥ ꯖꯦꯝꯁꯀꯤꯁꯨ ꯃꯔꯛꯇ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯍꯥꯏꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯔꯛꯇꯨꯗ ꯑꯩꯅ ꯍꯥꯏꯍꯟꯅꯤꯡꯕ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯒꯣꯕꯤꯟꯗꯥꯁ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥ ꯆꯥꯎꯕꯒꯤꯗꯣ ꯌꯥꯝ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯇꯈꯦꯜꯂꯩꯃꯕꯨꯡ ꯑꯣꯖꯥ ꯆꯥꯎꯕꯒꯤꯗꯣ ꯑꯗꯨꯒ ꯀꯦꯔꯦꯛꯇꯔꯗꯨ ꯕꯣꯅꯤꯒꯤꯁꯨ ꯌꯥꯝ ꯃꯥꯜꯂꯦ ꯑꯅꯤꯗꯨꯒꯤ ꯈꯣꯟꯗꯣ ꯅꯛꯅꯒꯦꯗꯤ ꯈꯤꯇꯪ ꯇꯧꯔꯒꯁꯨ ꯑꯗꯨꯒ ꯋꯥꯔꯤꯗꯨꯒꯤ ꯌꯥꯝ ꯐꯖꯕ ꯑꯃꯈꯛ ꯂꯩꯌꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯆꯥꯎꯕꯅꯁꯨ ꯂꯤꯕꯤꯔꯝꯈꯤꯕ ꯑꯃ ꯑꯗꯨꯒ ꯑꯩꯅ ꯃꯇꯦꯛ ꯁꯨꯝ ꯄꯟꯖꯔꯛꯀꯦꯕ ꯋꯥꯔꯤꯁꯦ ꯌꯥꯝ ꯇꯦꯟꯇꯛꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯀꯤ ꯋꯥꯔꯤꯗꯨꯗ ꯍꯥꯞꯆꯜꯂꯒꯗꯤ ꯃꯊꯪ ꯏꯁꯩ ꯅꯣꯡꯃꯥꯏ ꯌꯥꯔꯛꯑꯀꯥꯟꯗ ꯑꯗꯣ ꯅꯠꯇ꯭ꯔꯒ ꯅꯍꯥꯛꯀꯤ ꯆꯦꯅꯦꯜꯗꯒ ꯑꯗꯨꯝ ꯇꯧꯔꯛꯑꯁꯨ ꯌꯥꯝ ꯐꯖꯒꯅꯦꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯆꯥꯎꯕꯒꯤꯗꯨꯗ ꯑꯉꯥꯡꯁꯤꯡꯅ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯕꯒꯤ ꯃꯇꯥꯡ ꯑꯃ ꯌꯥꯎꯔꯦ MLA ꯃꯁꯛ ꯈꯪꯗꯦ ꯈꯣꯠꯇꯦ ꯍꯥꯏꯕꯗꯣ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗ ꯃꯥꯅ ꯍꯥꯏ ꯏꯄꯨ ꯆꯥꯎꯕ ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣꯅ ꯑꯉꯥꯡ ꯂꯝꯍꯦꯟꯕꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯄꯗ ꯑꯁꯤꯗ ꯆꯠꯂꯨꯕꯅꯤ ꯈꯣꯠꯂꯨꯕꯅꯤꯅ ꯍꯥꯏꯕꯅꯤ ꯑꯗꯩ ꯅꯈꯣꯏꯒꯤ ꯏꯄꯣꯝ ꯇꯧꯃꯤꯟꯅꯔꯝꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝꯒꯤ ꯄꯥꯔꯇꯤꯗꯨ ꯃꯊꯛꯇ ꯂꯤꯂꯥ ꯍꯧꯒꯗꯧꯔꯦ ꯑꯗꯣ ꯑꯣꯖꯥ ꯌꯥꯎꯗꯗꯅ ꯂꯤꯂꯥ ꯍꯧ ꯌꯥꯗ ꯂꯩꯔꯦ ꯃꯊꯛꯇ ꯀꯥꯅꯕ ꯇꯧꯗꯅ ꯑꯉꯥꯡ ꯑꯃꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯄ ꯑꯗꯩꯗ ꯃꯥꯅ ꯑꯩꯈꯣই ꯏꯄꯣꯝꯒꯤꯗꯤ ꯀꯔꯤꯝꯇ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯤ ꯑꯅꯤꯅꯁꯨ ꯏꯄꯣꯝ ꯁꯥꯟꯅꯩ ꯑꯍꯨꯝꯅꯁꯨ ꯏꯄꯣꯝ ꯁꯥꯟꯅꯩ ꯑꯥꯗ ꯌꯥꯝ ꯂꯨꯔꯤꯗꯤ ꯚꯥꯕꯣꯛ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯅꯣꯏ ꯈꯔ ꯅꯍꯥꯁꯤꯡ ꯈꯣꯝꯖꯤꯜꯂꯒ ꯉꯟꯅ ꯆꯠꯂꯒ ꯃꯊꯛꯇ ꯂꯤꯂꯥꯗꯣ ꯍꯧꯔꯨꯅꯕ ꯇꯧꯍꯜꯂꯨꯆꯣꯗꯅ ꯍꯥꯏ ꯃꯥꯅ ꯑꯗꯒꯤ ꯋꯥ ꯅꯣꯛꯈꯤꯕꯩ ꯍꯥꯏꯇꯥꯔꯦ ꯁꯣ ꯁ꯭ꯋꯥꯏꯒꯥꯏꯁꯨ ꯇꯦꯟꯁꯟꯕ ꯌꯥꯕ꯭ꯔꯥ ꯄꯟꯁꯟꯕꯤꯕ ꯌꯥꯕ꯭ꯔꯥ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯅꯥꯎ ꯒꯣꯕꯤꯟꯗꯥꯁꯅ ꯍꯥꯏꯇꯥꯔꯦ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯑꯩꯈꯣই ꯁꯅꯥ ꯂꯩꯄꯥꯛꯁꯤꯒꯤ ꯂꯟ ꯑꯣꯏꯔꯕ ꯑꯗꯨꯒ ꯏꯅꯥꯎꯁꯤꯒꯤ ꯃꯍꯥꯛꯀꯤ ꯆꯦꯅꯦꯜ ꯎꯌꯥꯟꯒꯤ ꯆꯦꯅꯦꯜ ꯍꯥꯏꯗꯅ ꯑꯃ ꯂꯩꯖꯩ ꯆꯦꯅꯦꯜꯁꯤ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯌꯨ ꯑꯗꯣꯝꯅ ꯅꯣꯡ ꯐꯥꯗꯣꯛ ꯅꯣꯛꯅꯤꯡꯉꯁꯨ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯀꯌꯥ ꯃꯔꯨꯝꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯁꯨ ꯑꯣꯏꯒꯗꯧꯔꯤ ꯈꯖꯤꯛ ꯂꯝꯖꯤꯡꯉꯒ ꯆꯠꯄ ꯌꯥꯕ ꯃꯍꯥꯛꯅ ꯌꯥꯝꯅ ꯋꯥꯔꯛꯄꯅꯤꯅ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯄꯨꯊꯣꯛꯆꯕ ꯁꯦꯝ ꯁꯥꯕꯒꯤ ꯇꯥꯟꯖꯥ ꯑꯃꯁꯨ ꯂꯧꯖꯒꯦ ꯃꯤꯌꯥꯝꯗꯁꯨ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯆꯒꯦ ꯍꯥꯏꯕ ꯋꯥ ꯑꯃꯁꯨ ꯍꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯒꯣꯕꯤꯟꯗꯥꯁ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯌꯥꯝ ꯀꯥꯏꯅꯔꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯋꯥꯀꯥꯒꯤ ꯑꯣꯏꯗꯣꯔꯤꯕ ꯀꯦꯠꯅ ꯍꯧꯗꯣꯡꯅ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯒ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩ ꯃꯈꯥ ꯍꯥꯏꯖꯔꯔꯣꯏ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯑꯌꯥꯕꯗ ꯂꯧꯖꯔꯒꯦ ꯀꯦꯠ ꯃꯇꯦꯛ ꯑꯝꯇꯪ ꯁꯥꯔꯝꯗ꯭ꯔꯒꯗꯤ ꯃꯊꯦꯜ ꯑꯃ ꯋꯥꯠꯍꯧꯗꯣꯔꯦ ꯉꯁꯤꯁꯦ ꯏꯟꯁꯥꯡꯗ ꯐꯗꯤꯒꯣꯝ ꯊꯥꯛꯇꯕꯒ ꯆꯞ ꯃꯥꯟꯅꯗꯣꯔꯦ ꯑꯩꯒꯤ ꯑꯃꯨꯕꯤ ꯑꯃ ꯂꯩꯕꯅꯤꯅꯦ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯑꯃꯨꯕꯤ ꯅꯪꯕꯨ ꯁꯤꯗ ꯂꯥꯛꯎꯅꯦ ꯅꯪꯕꯨ kari mathel ꯆꯥꯔꯒꯦ ꯅꯪꯕꯨ ꯍꯩꯕ ꯍꯋꯥꯏ ꯆꯥꯏꯌꯦ ꯅꯪꯕꯨ ꯉꯥ ꯊꯣꯡꯕ ꯄꯤꯖꯗ꯭ꯔꯣ ꯍꯧꯗꯣꯡ ꯑꯣꯏꯖꯔꯁꯨ ꯉꯥ ꯊꯣꯡ ꯆꯥꯗꯦꯕ ꯌꯥꯝꯅ ꯐꯕ ꯍꯧꯗꯣꯡꯅꯤꯅꯦ ꯑꯗꯨꯗꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯇꯥꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯑꯝꯇ ꯍꯥꯏꯌꯨꯗꯅ Thank you. Mayam punama po amtaga hane khurumjariye mayam. Jai. Loisilakpada tu kari habiningi mayam da amtang habiramu adomgi fajarbu wahing khangna. Mayam ngasigi thenga phaba mayam taminariba punama po aina su thagat haninga litani thagachari aduga da James po su thagachari ngasi mak aina mayam ga haktenna aina khonjen saraga mayam kitang haiba hitaba kitang sajaraga sebada mayam gi ngaktang orju awa nungai potha mineribse khwaidegen ai popoi mehi yalene ga khanjai aduga diamond redu bu su haninga litan thagachari ado mathang tanja chaba mada habidi corona jina fazana nemdhagragadi khoi isai nomai toba yaragadi fazana ai anau ba dialogue kaya ga loina anau khonjen kaya ga loina mayam da khudon tamjanabagi tanja dologji adu bhogdi ngai minas khoi yum dagi mapan thoktana aisu leijari aduga maram marta momo ai thandadi dum hida kapaga chale aisu aigi kano daga dum thaga cheri dune aigi lambi sengba ga yam ure lambi sengba adagi aina low hida kapa khotpu mayam tawre ai than chalaga tawi ai family ga chalaga tawi adu sumi ani de hen punjade ai aduga mi ka hen punbaju handaki mieng laibana khoi laibam khok tawjarame adu sumi mayam punbaduda akhoi ju punba toge handakti yaroina pun gidre haitare
ꯑꯗꯨꯃꯥꯏꯅ ꯁ꯭ꯇꯦ at home ꯀꯥꯎꯕꯤꯔꯅꯨ ꯑꯗꯨꯒ ꯈꯨꯠ ꯁꯥ ꯇꯣꯏꯅ ꯍꯥꯝꯕꯤꯕ ꯀꯥꯎꯕꯤꯔꯅꯨ ꯑꯗꯨꯒ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯃꯥꯛꯁ ꯎꯞꯄꯤꯔꯣ ꯑꯗꯨ ꯈꯗꯥꯡꯗ ꯎꯞꯄꯁꯦ ꯇꯣꯛꯊꯣꯛꯑꯗꯤ ꯑꯩꯈꯣꯏ ꯅꯥꯇꯣꯟꯗꯤ ꯀꯨꯞꯇ꯭ꯔꯒ ꯈꯗꯥꯡꯗ ꯑꯣꯏꯅ ꯎꯞꯄꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯍꯣꯏ ꯍꯣꯏ ꯑꯗꯨꯒꯨꯝꯕꯁꯤ ꯇꯣꯛꯊꯣꯛꯄꯤꯔꯒ ꯑꯗꯨꯒ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯄꯤꯗꯕ ꯑꯗꯨ ꯀꯥꯎꯕꯤꯔꯒꯅꯨ ꯑꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯅꯧ ꯑꯅꯧꯕ ꯈꯨꯗꯣꯜꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯅꯕꯒꯤ ꯇꯟꯖꯥꯗꯨꯁꯨ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯂꯧꯖꯒꯦ ꯗꯥ ꯖꯦꯝꯁꯕꯨ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯗꯨꯅ ꯒꯣꯕꯤꯟꯒꯤ ꯑꯩꯈꯣꯏꯒꯤ ꯎꯌꯥꯟꯖꯤ ꯑꯗꯨꯒꯤ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯆꯦꯅꯦꯜꯗꯨ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯃꯤꯟꯅꯁꯤ ꯁꯞꯄꯣꯔꯠ ꯇꯧꯕꯗ ꯑꯩꯈꯣꯏ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯗ ꯀꯩꯁꯨ ꯃꯥꯡꯕ ꯂꯩꯇꯦ ꯄꯩꯁꯥ ꯇꯤꯡꯕ ꯂꯩꯇꯦ ꯀꯔꯤꯝ ꯂꯩꯇꯦ ꯀꯥꯟꯅꯕ ꯍꯦꯟꯅ ꯄꯤꯔꯛꯀꯅꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯄꯤꯔꯛꯀꯅꯤ ꯑꯗꯣꯝꯅ ꯌꯦꯡꯅꯤꯡꯕ ꯄꯨꯛꯅꯤꯡ ꯈꯣꯏꯔꯥꯡꯕ ꯃꯇꯝꯗ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯇꯦꯛ ꯑꯃ ꯌꯦꯡꯉꯨꯔꯒ ꯅꯣꯛꯄꯗꯒꯤ ꯑꯗꯣꯝꯒꯤ ꯇꯦꯟꯁꯟ ꯄꯨꯝꯅꯃꯛ ꯀꯣꯛꯈꯤꯕꯁꯨ ꯀꯅꯥꯅ ꯈꯪꯕ ꯑꯣꯏꯈꯤꯕ ꯌꯥꯏ ꯅꯪꯁꯦ ꯃꯤꯒꯤ ꯆꯠꯈꯤꯕ ꯌꯥꯏ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯣꯏꯈꯤꯕ ꯌꯥꯏ ꯅꯪꯁꯦ ꯃꯤꯒꯤ ꯆꯠꯈꯤꯕ ꯌꯥꯏ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯍꯣꯡꯈꯤꯕ ꯌꯥꯏ ꯁꯥꯒꯩ ꯂꯩꯐꯝ ꯑꯗꯨꯕꯨ ꯏꯐꯝꯗ ꯀꯥꯏꯅꯔꯁꯤ ꯑꯁꯤꯃꯇꯪꯗꯤ ꯅꯪꯅ ꯍꯥꯏꯕꯤꯅꯨꯀꯣ ꯑꯣꯏꯈꯤꯕ ꯌꯥꯏ ꯅꯪꯁꯦ ꯃꯤꯒꯤ ꯆꯠꯈꯤꯕ ꯌꯥꯏ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ Thank you Omom Sosila Nita Konsam Jayanta Tutu Anju Suresh Kumar PK Yumlembam Celebrity Thagachari Naubi Sangita Anjabam Pyasuri Satkhro nangi punshi lambida Nangi nungshi batathiduna Satkhro nangi punshi lambida Nangi nungshi batathiduna Waroroi ngomata thamoisina Aigi nitam lamdrabi nangbu Karamna tinglugani nongdambagi kudolu Oikiba yai nangse migi satkiba yai Aibu thadoktuna Thagachari hana aduga masini ngakhtang pothaminase habda sorusu lalasu ngapigani Sangita Choribam BK Maitai Ungkhaibam Angom Susila Gunindro Abem Puyam Johnson Bonnie Nungsinaba khudingma tungnagani laite Lapthokiba khudingdubu nungsinate haisira Nungsinaba khudingma tungnagani laite Lapthokiba khudingdubu nungsinate haisira Nangbu thamoy singna nungsibadi Laisanu thamoy nungda lengdana Machu hongba yadaba shaklon gumna Oikiba yai nangse migi chatkiba yai Aibu thadoktuna Oikiba yai nangse migi chatkiba yai Aibu thadoktuna hongkiba yai Sagai leifam adubu ifamda kainarasi Asimatangdi nangna haibinoko
oi khibaya nang semi gi chat khibaya ai bu tha dok tu na. Thank you hanana thagachari ngasi late night story leitre mayam late night story leitabsida yam nungai na de adubu hekta masi wari leitre dili rubusu yabana tamnina so thank you so much support to minasi khoi amaga maga thagachari govindas ngasi matam kai thokpidana thorom sida loisilakpada ngai potha minasi haiba thorom sida saru gabidina theng laba hing phawda diamond radio tabiriba single loinana sathajari ba thorom sida mapung phan biba sigidama hanana thagachari loinana tabiriba mayam pono makusu diamond radio gi mai kaidagi hana thorom sida mapung phan biba sigidama thagachari ngasigidamukti wahai singa sig loinana mayam pono maksu nungai na potha biro loinana thorom loisin jabagi yabadu logjari tabiriba sing pomnamak YouTube channel da radio da Khusem Live da Akashbani Bibit Bharti da DTS da pomnamakta platform sing asida tabiriba diamond radio gi channel osibu tabiriba singbu jem chagur jamna mukhana ikong nona khurumjari. Diamond FM Radio. Oh, Diamond FM Radio. 91.2 Diamond Radio Channel.